ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯆꯤꯡꯁꯤꯟꯖꯕꯒ ꯏꯀꯣꯡ ꯅꯣꯟꯅ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯂꯣꯏꯅꯅ ꯂꯝꯗꯝ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯆꯤꯡ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯑꯅꯤꯕꯨꯁꯨ ꯑꯩꯅ ꯏꯀꯣꯡ ꯅꯣꯟꯖꯔꯤ. ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯪꯂꯦꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗ ꯆꯦꯟꯅ ꯆꯤꯡꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯅꯛꯄ ꯑꯃꯁꯨꯡ ꯑꯔꯥꯞꯄꯗꯒꯤ ꯂꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯕꯅꯤ, ꯑꯗꯨꯕꯨ खितंग सेक्शन वारोला हाइतारे वाई खरदंगी थमजरमगेको हौजिकसी कोई जिंगजी यामना लुबा फिबम अमते लैरे अदुने इसा इसाना कोई सेक्शन ना यामना हाई सिंगना मिकुप नावम सिंगना लैरेसी हाबसिमा आई अहानमते थमजगे कोई मचेन अमगा अमगा हुन्नदना ngangnadana saina langnadana sumila lena thinadana leba matamdu oidre hojikti ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯅꯕ ꯍꯣꯠꯅꯕ, ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕ, ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯆꯤꯡꯊꯕꯒꯤ ꯊꯕꯛꯁꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯗꯣꯛꯄꯤꯔꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ, ꯄꯨꯟꯅ ꯊꯕꯛ ꯄꯥꯡꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯤ ꯍꯣꯠꯅꯃꯤꯟꯅꯕ ꯇꯧꯃꯤꯟꯅꯕꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃ ꯌꯧꯔꯛꯑꯦꯅ ꯈꯟꯖꯩ. ꯉꯁꯤ ꯊꯣꯛꯏꯕ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯟꯒꯗꯣꯔꯤꯕꯅꯤ. ꯃꯃꯥꯡ ꯊꯛꯇꯁꯨ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄ ꯍꯧꯔꯛꯄꯒ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯪꯕꯤꯔꯛꯈꯤ, ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯗꯣꯏꯅꯣ, ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯗꯣꯏꯅꯣꯅ. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕꯗꯤ ꯌꯥꯝꯅ ꯋꯥꯈꯤ, ꯑꯗꯨꯕꯨ ꯈꯨꯝꯗ ꯌꯥꯗꯕꯅ ꯈꯨꯝꯈꯤꯀꯣ. ꯃꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯊꯧꯗꯣꯛꯅꯤ, ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯊꯥꯗꯣꯛꯑꯔꯣꯏꯗꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤ ꯍꯥꯏꯕꯁꯤꯃ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯃꯐꯝꯁꯤꯃꯛꯇꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤꯀꯣ. ꯑꯩꯈꯣꯏꯁꯤ ꯆꯍꯤ ꯈꯥꯏꯗꯣꯛ ꯆꯟꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯈꯔ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯦ, ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗꯧꯕ ꯃꯥꯜꯂꯤ. ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤ, ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯁꯤ ꯍꯥꯏꯕꯁꯨ ꯑꯩ ꯃꯌꯥꯝꯗ ꯇꯝꯖꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗ 2025ꯗꯒꯤꯅ 27 ꯐꯥꯎꯁꯤꯒꯤ ꯃꯅꯨꯡꯁꯤꯃ ꯌꯥꯝꯅ ꯍꯩꯅ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯐꯤꯕꯝ ꯁꯦꯝꯃꯒ ꯂꯩꯁꯤ ꯍꯥꯏꯕꯁꯨ ꯍꯥꯏꯖꯈ꯭ꯔꯦ. ꯁꯤꯒꯤ ꯏꯔꯣꯏꯅꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯩꯗ ꯀꯔꯤꯗꯅꯣ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯣꯔꯤꯁꯦ, ꯃꯁꯤꯃꯁꯨ ꯌꯥꯝꯅ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣই ꯈꯪꯗ ꯌꯥꯗꯕ ꯑꯃꯗꯤ ꯂꯩ. ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯩꯗ ꯀꯔꯤꯗꯅꯣ ꯆꯦꯛꯁꯤꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯦꯛꯁꯤꯟꯒꯅꯤ? ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯔꯤꯁꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯌꯨꯝꯕꯥꯜꯂꯣꯟ, ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ, ꯑꯩꯒꯤ ꯍꯧꯔꯛꯐꯝ, ꯍꯟꯖꯟꯐꯝ, ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯃꯁꯛ ꯈꯪꯕ, ꯌꯥꯝꯅ ꯂꯣꯜꯂꯛꯄ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ, ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯝꯕ ꯆꯠꯅꯕꯤꯗꯣ ꯉꯥꯛꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯕ, ꯁ꯭ꯋꯥꯏꯗꯅ ꯉꯥꯛꯇꯪ ꯃꯌꯥꯝ ꯇꯤꯜꯂꯒꯅ ꯃꯥꯅꯕ ꯇꯧꯕ, ꯊꯣꯛꯈ꯭ꯔꯒꯅ ꯑꯃ ꯇꯧꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯊꯥꯗꯣꯛꯄꯤꯌꯨꯀꯣ. ꯑꯆꯨꯝꯕꯒꯤ ꯂꯥꯟꯅꯤꯁꯤꯗꯤ, ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒ ꯑꯅꯤꯒꯤ ꯂꯥꯟꯐꯝꯗ ꯂꯥꯛꯀꯗꯣꯔꯤꯁꯤ ꯑꯆꯨꯝꯕꯅ ꯃꯃꯩꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯊꯝꯖꯒꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯆꯍꯤ 7 ꯈꯨꯟꯇꯥꯛꯄ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯂꯥꯟꯗ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯂꯥꯟꯗ ꯃꯥꯏꯊꯤꯗꯅ ꯂꯥꯟꯖꯦꯟꯕꯅꯤ, ꯂꯪꯒꯥꯏꯔꯛꯈꯤꯕꯅꯤ. ꯑꯩꯈꯣꯏꯁꯤꯡꯁꯦ ꯃꯐꯝꯗꯨꯗ ꯂꯥꯛꯏꯁꯤꯡꯁꯦ ꯆꯨꯝꯅ ꯅꯨꯡꯉꯥꯏꯗꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯂꯩꯇ ꯂꯥꯏꯔ ꯇꯤꯔꯨꯁꯤ ꯅꯨꯡꯉꯥꯏꯅꯤ ꯌꯥꯏꯐꯅꯤꯅ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦꯀꯣ. ꯂꯥꯟꯗ ꯆꯦꯜꯂꯒ ꯂꯥꯛꯈꯤꯕꯅꯤꯅ, ꯂꯪꯒꯥꯏꯗ ꯂꯥꯛꯈꯤꯕꯅꯤꯅ ꯂꯥꯟ ꯇꯧꯔꯒ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯇꯥꯏ. ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯥꯟꯂꯛꯇ ꯆꯦꯜꯂꯛꯄꯅꯤꯅ ꯂꯥꯟꯂꯛꯇ ꯑꯃꯨꯛ ꯆꯪꯕ ताई. हंजनदबदी यारों नोमदी सोइना इकोई पोंगनाफम लमदमदुदे इकोई सोइना नोमदी हनगदौरी हनगदौ मतमदो याम नक्ना इमांगा तादना लेरे अदो इतारगदे इकोई करी तौगदगे हाइबदो मदु इकोई इसाना खंगना होनबा मथौ तारे. अदुगा इमा इबेलसिंग इपा इपुलसिंग हाइजनमदि इसा इसुसिंग नहासिंग फाजलगा थांबीगनो युमदे मपान थोक्ता लोरे इसा सीजर लोरे हाबी वकल थादोपियो. मौसा अहनसिंगना कोई लाइसत ऐनाबा खक लाखिबा मतमदा अखोई खुनजिददी योगिरक्तबा हैना हागदा मोय खुनदु योक्सले अखोई लेकाइजिददी नागदा लेकाइदि योक्सले अखोई युमजिददी नागदा
ꯑꯩꯈꯣꯏ ꯌꯨꯝꯗꯨꯗꯤ ꯌꯧꯁꯜꯂꯦ ꯃꯃꯩꯗꯪꯗꯤ ꯑꯩꯗꯗꯤ ꯍꯥꯏ ꯃꯥꯁꯨ ꯁꯤꯔꯣ ꯑꯗꯨꯒꯤ ꯐꯤꯕꯝ ꯇꯥꯔꯅꯤ ꯑꯩꯈꯣꯏꯅ ꯀꯟꯗ꯭ꯔꯗꯤ ꯀꯅꯥꯅ ꯀꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤꯕ ꯂꯥꯏ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯅꯤꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯗꯥꯏꯗꯒꯤ ꯂꯩꯒꯅꯤ ꯑꯩꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯗꯨ ꯂꯩꯔꯒ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯔꯒ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗꯣ ꯆꯠꯅꯕꯤꯗꯨ ꯉꯥꯛꯅ ꯆꯠꯀꯗꯣꯔꯤꯅꯤ ꯑꯩꯒꯤ ꯏꯔꯝꯗꯝ ꯌꯨꯝꯗꯨ ꯂꯩꯇ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯔꯤꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯍꯥꯏꯗꯤ ꯂꯨꯕꯁꯤꯒꯤ ꯄꯥꯟꯗꯝ ꯍꯥꯏꯇꯥꯔꯦ ꯃꯤ ꯈ꯭ꯋꯥꯏꯗ ꯈꯦꯠꯅꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯈꯪꯕꯗꯨꯅꯤ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯦꯅ ꯍꯥꯏꯖꯗꯨꯅꯤ ꯌꯨꯝꯕꯥꯜꯂꯣꯟꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦꯅ ꯍꯥꯏꯗꯣ ꯌꯨꯝꯕꯥꯜꯂꯣꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯕ ꯉꯥꯛꯇꯅꯤ ꯂꯥꯏꯅꯤꯡ ꯍꯥꯏꯕ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯏꯊꯧ ꯃꯌꯥꯝꯁꯤꯡꯗꯣ ꯀꯤꯅ ꯀꯣꯏꯅ ꯆꯠꯄꯗꯣ ꯁꯣꯏꯈꯤꯗ꯭ꯔꯥ ꯂꯥꯟꯈꯤꯗ꯭ꯔꯥ ꯉꯝꯍꯧꯔꯣꯏꯗ꯭ꯔꯥ ꯋꯥꯠꯍꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯤꯊꯗꯅ ナꯟꯊꯗꯅ ꯀꯤꯅ ꯀꯣꯏꯅ ꯆꯠꯂꯤꯕꯗꯣ ꯃꯗꯨꯕꯨ ꯂꯥꯏꯒꯨꯝꯅ ꯅꯤꯡꯉꯒ ꯆꯠꯄꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦꯗꯣ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤꯗꯩꯗ ꯂꯥꯏꯅꯤꯡꯗꯤ ꯍꯥꯏꯔꯒ ꯊꯥꯡ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯗꯨ ꯆꯠꯂꯤꯗꯨꯕꯨ ꯂꯥꯏꯅꯤꯡꯂ ꯍꯪꯉꯛꯀꯅꯤꯀꯣ ꯃꯤꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯩꯁꯨꯝꯇ ꯋꯥꯒꯅꯨ ꯃꯩꯇꯩꯒꯤꯗꯤ ꯂꯥꯏꯅꯤꯡ ꯍꯥꯏꯕ ꯌꯨꯝꯕꯥꯜꯂꯣꯟ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯟ ꯑꯣꯏꯔꯤꯕ ꯑꯩꯁꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯂꯩꯖꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯑꯩꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯃꯤꯅ ꯊꯥꯡ ꯄꯥꯏꯗ ꯆꯩ ꯄꯩ ꯂꯥꯛꯑꯒ ꯑꯩꯅ ꯐꯝꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯁꯨ ꯊꯥꯡ ꯄꯥꯏꯕ ꯇꯥꯏ ꯆꯩ ꯄꯥꯏꯕ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯩꯅ ꯉꯥꯛꯄ ꯇꯥꯏ ꯂꯩꯀꯥꯏꯅ ꯉꯥꯛꯄꯤꯔꯣꯏ ꯌꯦꯡꯅꯕ ꯌꯦꯡꯊꯤꯕ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯕ ताई ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗꯣ ꯏꯪꯈꯣꯜꯗꯣ ꯑꯩꯒꯤ ꯂꯩꯕꯥꯛꯇꯣ ꯂꯩꯇ꯭ꯔꯗꯤ ꯀꯗꯥꯏꯗ ꯂꯩꯅꯤ ꯂꯩꯕꯥꯛ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯂꯥꯏꯅꯤꯡꯅꯤ ꯃꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯇꯠꯅ ꯊꯥꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯅꯤꯡꯁꯦ ꯑꯩꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯁꯤꯅ ꯉꯥꯛ ꯁꯦꯟꯅ ꯊꯝꯕꯗꯨꯅꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯗꯨ ꯂꯩꯔꯒ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯗꯣꯏꯅꯦꯕ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯂꯩꯔꯗꯤ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯗꯨ ꯂꯥꯛꯆꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯣ ꯃꯤ ꯈꯔ ꯈꯣꯝꯖꯤꯜꯂ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯅꯤꯡ ꯂꯝꯕꯤꯅꯦꯅ ꯂꯥꯏ ꯈꯨꯔꯝꯕ ꯍꯩ ꯂꯩ ꯀꯠꯄꯗꯣ ꯃꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯅ ꯂꯥꯟ ꯇꯧꯔ ꯅꯣꯡꯃꯩ ꯀꯥꯞꯄꯕꯨ ꯂꯥꯏ ꯈꯨꯔꯝꯗ ꯂꯥꯏꯅꯤꯡ ꯂꯩ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯅ ꯃꯤꯅ ꯊꯥꯡ ꯄꯥꯏꯔꯗꯤ ꯊꯥꯡ ꯄꯥꯏꯕ ꯇꯥꯏ ꯅꯣꯡꯃꯩ ꯄꯥꯏꯔꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯇꯥꯏ ꯆꯩ ꯄꯥꯏꯔꯛꯑꯁꯨ ꯆꯩ ꯄꯥꯏꯕ ꯇꯥꯏ ꯃꯔꯝꯗꯤ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯏꯆꯥ ꯏꯁꯨ ꯀꯟꯗꯕ ꯉꯥꯛꯇꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯤ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯅꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯅꯨꯄꯤꯗꯨ ꯌꯨꯝ ꯄꯨꯕ ꯉꯥꯛꯄ ꯉꯝꯅꯅꯕꯒꯤ ꯃꯗꯨꯒꯤ ꯊꯧꯅꯥꯗꯨ ꯂꯩꯕ ꯇꯥꯏ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯁꯤꯡꯗꯣ ꯁꯣꯏꯗꯅ ꯉꯥꯝꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯅꯨꯄꯤ ꯑꯃꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯗꯥꯡ ꯅꯨꯄꯥꯁꯨ ꯅꯨꯄꯥꯒꯤ ꯊꯧꯗꯥꯡ ꯑꯍꯟꯅ ꯉꯝꯕꯅ ꯑꯍꯟꯒꯤ ꯊꯧꯗꯥꯡ ꯄꯨꯕ ꯅꯍꯥꯅ ꯉꯝꯕꯅ ꯅꯍꯥꯒꯤ ꯊꯧꯗꯥꯡ ꯄꯨꯕ ꯑꯗꯨꯅ ꯃꯁꯥꯅ ꯈꯪꯅ ꯈꯪꯅ ꯑꯩ ꯏꯁꯥꯒꯤ ꯊꯧꯗꯥꯡꯅꯤ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯪꯉꯒ ꯊꯕꯛꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯃꯤꯟꯅꯕ ꯑꯗꯨꯒ ꯁꯤ ꯀꯜꯂꯕ ꯃꯇꯨꯡꯗꯗꯤꯀꯣ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯗꯨ ꯑꯗꯥꯅ ꯂꯥꯛꯀꯗꯣꯏꯁꯤꯡꯁꯦ ꯁꯤ ꯀꯟꯗ꯭ꯔꯒꯗꯤ ꯀꯔꯤꯝꯇ ꯂꯩꯔꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯃꯈꯛꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯁꯤꯡꯁꯤ ꯍꯧꯖꯤꯛꯁꯨ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯊꯣꯛꯅꯔꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯇꯥꯔꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇꯅꯤ ꯑꯗ ꯑꯩꯈꯣꯏꯁꯤ ꯁꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛ ꯀꯟꯕꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯝꯕꯗꯤ ꯑꯩꯅ ꯏ ꯀꯠꯊꯣꯛ ꯊꯋꯥꯏ ꯊꯥꯗꯣꯛ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯜꯂꯝꯃꯒ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯂꯣꯏ ꯁꯤꯔꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯆꯥ ꯃꯁꯨꯁꯤꯡꯗꯣ ꯀꯞ ꯂꯥꯎꯗꯅ ꯂꯩꯍꯧꯕꯗꯣ ꯃꯗꯨꯗꯤ ꯑꯩ ꯄꯥꯝꯖꯗꯦ ꯑꯗꯨꯗꯤ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩꯈꯣই ꯍꯤꯡꯗꯕ ꯌꯥꯗꯦ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯨ ꯀꯟꯗꯕ ꯌꯥꯗꯦ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯀꯟꯗꯕ ꯌꯥꯗꯦ ꯁꯤꯅꯤ ꯑꯩꯈꯣই ꯁꯤꯕ ꯌꯥꯗꯦ ꯑꯩꯈꯣই ꯁꯤꯔꯒ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯍꯧꯔꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯐꯪꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯐꯪꯗꯣꯏꯁꯦ ꯑꯩꯈꯣই ꯂꯩꯇ꯭ꯔꯒ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯍꯧꯔꯒ ꯂꯩꯕꯥꯛꯇꯨ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯉꯦ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯦ ꯀꯔꯤꯝꯇ ꯂꯩꯇꯦꯀꯣ ꯑꯩꯈꯣই ꯁꯤꯕ ꯌꯥꯗꯦꯕ ꯁꯣꯛꯄ ꯌꯥꯗꯦꯕ ꯑꯗꯨ ꯁꯣꯛꯇꯅꯕ ꯁꯤꯗꯅꯕꯗꯤ ꯑꯩꯈꯣই ꯀꯔꯤ ꯇꯧꯕ ꯇꯥꯒꯦ ꯆꯥꯝꯃ ꯂꯥꯛꯑꯁꯨ ꯆꯥꯝꯃꯒꯤ ꯂꯝꯕꯥ ꯇꯔꯥ ꯂꯥꯛꯑꯁꯨ ꯇꯔꯥꯒꯤ ꯂꯝꯕꯥ ꯉꯝꯕ ꯉꯝꯕꯤ ꯑꯃꯃꯝ ꯑꯣꯏꯕ ꯇꯥꯏ ꯑꯩꯈꯣই ꯃꯁꯤꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯗ ꯂꯨꯗ ꯇꯣꯡꯗꯅ ꯌꯥꯎꯗꯅ ꯂꯩꯔꯕ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯗ ꯃꯁꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯕ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯤ
aduna ngasi malem sida maitai macha ki matik mai thauna se singthanari hauji ki thauna phudok tabagi ngaktane mayam singse matik mai phudok tabagi ne madugi matik mai sing do phudok tabagi damaktane ba aikoina marak tamaya mito ke lining law bodi anam maha su sal legi ba mayam sing do wasak tana warek na ki mayam sing do madu handur isi khoi matik mai thok na bagi damaktane aruba lan hamta aruba tarappa matam dane mi ke koka khoi koka manaroi aduna aikoi da nam ha su mayam du kokop samthok singthok ra gadi maitai idu aikoi ge ase ma taru ta singna le regani amot padu le ro amot padu singthok bu khaktani ko aduna aikoi mai bel sel se punna mak sing si marum pang halaman khoi punna mak su wakal ta biro jiti ingda da taptha da e khan gi ke na haiba matam do le rak tra bare khali ko aduna aikoi sing si lan tawra thola khibani na lan tawra amuk sang dori aduna mayam punna mak jiti uning wakan laitana wakal chaling tana khanbi raga aikoi na tawgada bosi kari noi dama khanbi ro aduga aroi boy na wapam matang haijaramge aikoi na satoptana sarotana awana kaya dagi khangna gadori ba mafam ma khakka leiko aduda karigumba somdagi pai palai mai bel sing silang nau sing na chatpi ningba leiraga su mafam dumtang haijadake koi in turin ge longpok thangba saita leibiu ko makhada maningda kawangdadi ai leibage ayaba piba ngamjadi adu irin turin ge longpok thangba saita mai lomda longpok ngamda leibiu irin turin ge wangbala thok pilaktana manung sangsaldaga leibiu kanaguma leibi gaharaga su adu aigidi haibam thokpada haijadame mana mana pamba kuna mana lady mufamda leijabani adu maigai sigi onadi adomda leiu haibam dangdi haijadamge mafamji yamna suluba mafamni aduga mina su sangningba leiningba poktaba mafamni adu mafam sigi yamna aruba mafam ama haitare kanaguma mi khangmadi yaramani adu pangnadi khangamoi masidi salanda yaudaba nonglai nungsi setla su sokpa siba ngamdaba nong sura ising chawa su siba sokpa yadaba nungsa saadana su siba yadaba yeklabuna changba ngamdaba saroi laloi mi pataba lai akala thau aringba aja apawa akala thau mina changba yadaba mfamni moi sidiko duna mai lomta lebi ngale ka so dom da lebi wa sentang haijarange section nadil lebiro aduga aikoi da thengna gadori si senbam lambi matanga taksarami karigumba awana tarakpa matamda koi kha no sub somdagi tsunami gumba makhak lakani ko yamna chawba ithaki pom makhak lakani sidi soidana lagadaba laktaba sunya yaroidaba adu lakpata ragadi atai maigaida khada nungsupta awangda senbi gano nongpok pangna senbi ko yengna bali singli leisano adum sensallo ai sire hingauraga ai hingaure adu atai maigaida di hingai lambi leitrabani ko magai ohum thatkrabani ko ise nongpok lai magai sitani khara hanga leijise aduna madu matangadi mayama ikoi kari lekai sing digi thangnaba marum pang singda pause loina tum tamna ingna wai sabi mi pakhana ba thoga nabasu tawloi tabani pause jing matan di pine ningi pije ningi adu hai nuraga su tabi naba mi di leitabani ko tabi naba mi leiroi tabi naba mi tangani hojikta asumba singba wa haibase tabi naba leitabani kodam moina hairabada Sanggom yun bani pa makang sanggom do wala pura ke yun ba chachari do ising yan dhala pura nang ise pa pura pata brai na ne mayim da chuthin ba chatori ba mi duna adu phaiga pate ga na thina chai bini ngang bini usit thawoi da ma bu kari ka thai na birakani mi bu mi ona thabi roi sanggom mai ba se kana ga ko ni ko
ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯈ꯭ꯔꯕ ꯃꯥꯁꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯥꯟꯅꯕꯗꯣ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯕꯒꯨꯝꯕꯅꯤꯀꯣ ꯑꯗꯨ ꯀꯥꯟꯅꯈ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯤꯕ ꯍꯤꯡꯍꯜꯂꯤꯕ ꯃꯁꯥ ꯃꯎ ꯐꯍꯜꯂꯤꯕ ꯄꯣꯠꯁꯛꯇ ꯌꯣꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨꯗꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯍꯨ ꯌꯣꯜꯂꯤꯕ ꯌꯨ ꯌꯣꯜꯂꯤꯕ ꯅꯤꯁꯥ ꯌꯣꯜꯂꯤꯕꯗꯣ ꯃꯥꯗꯤ ꯊꯤꯟꯕꯁꯨ ꯆꯠꯂꯣꯏ ꯃꯌꯨꯝꯗ ꯐꯝꯃꯒ ꯌꯣꯟꯅꯔ ꯂꯩꯒꯅꯤ ꯃꯤꯅ ꯂꯥꯛꯑꯒ ꯂꯧꯕꯤꯔꯅꯤ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯗꯣ ꯑꯗꯣ ꯃꯌꯨꯝꯗ ꯂꯥꯛꯑ ꯂꯧꯔꯅꯦꯕ ꯃꯥꯗꯤ ꯍꯨ ꯌꯣꯜꯂꯤꯕ ꯅꯤꯄꯥꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯐꯝꯃ ꯆꯥꯅꯤ ꯃꯥ ꯑꯗꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯥꯎꯖꯦꯜ ꯄꯨꯔꯤꯕ ꯃꯤꯗꯣ ꯃꯤꯅ ꯊꯤꯅ ꯆꯩꯕꯤꯅꯤ ꯉꯥꯡꯕꯤꯅꯤ ꯐꯠꯇꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯗꯨꯗꯤ ꯃꯥꯒꯤꯗꯃꯛꯇ ꯃꯤꯆꯪ ꯋꯥꯔꯣꯏ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯇꯥꯕꯤꯅꯕ ꯃꯤꯗꯤ ꯂꯩꯇꯕꯅꯤ ꯐꯠꯇꯕ ꯄꯥꯎꯇꯥꯛꯇꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯒꯅꯤꯀꯣ ꯁꯤꯃꯗꯤ ꯃꯌꯥꯝ ꯑꯃꯅ ꯉꯥꯡꯉꯁꯨ ꯋꯥꯔꯧꯕꯤꯅꯨ ꯁꯥꯎꯕꯤꯅꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯃꯁꯤꯗꯤ ꯃꯣꯏꯅ ꯉꯥꯡꯉꯛꯏ ꯍꯥꯏꯔꯛꯏꯗꯣ ꯃꯣꯏꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯍꯟꯐꯝ ꯊꯣꯛꯄꯗꯤ ꯃꯣꯏꯗ ꯇꯥꯍꯟꯕ ꯃꯊꯧ ꯇꯥꯏꯀꯣ ꯈꯪꯍꯟꯐꯝ ꯊꯣꯛꯄꯗꯤ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨ ꯈꯛꯇꯪ ꯈꯜꯂꯒ ꯃꯤꯅ ꯆꯩꯔꯁꯨ ꯉꯥꯡꯉꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯁꯤꯗꯤ ꯃꯥꯅ ꯇꯧꯖꯕꯗꯣ ꯃꯥꯅ ꯐꯪꯖꯒꯗꯧꯕꯅꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯇꯥꯛꯐꯝ ꯊꯣꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯍꯥꯏꯒꯗꯧꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯜ ꯏꯆꯜ ꯏꯆꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯆꯅꯤꯡ ꯇꯥꯅ ꯂꯩꯇꯥꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯀꯔꯤ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗோ ꯁꯤ ꯌꯥꯝꯅ ꯈꯪꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯏꯄꯥꯕꯨ ꯂꯥꯏꯅꯤ ꯏꯃꯥꯕు ꯂꯥꯏꯅꯤꯅ ꯅꯤꯡꯕ ꯉꯝꯗ꯭ꯔꯕ ꯁꯣꯟꯕ ꯉꯝꯗ꯭ꯔꯕ ꯃꯊꯣꯏ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯤꯗꯣ ꯃꯗꯨꯗꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯉꯨꯕꯩ ꯀꯥꯟꯅꯗ꯭ꯔꯕꯅꯤꯀꯣ ꯃꯤꯔꯦꯝꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯁꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤ ꯑꯔꯦꯝꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯕꯅꯤꯀꯣ ꯃꯥꯗꯤ ꯑꯗ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯔꯣꯟꯗ ꯍꯥꯏꯔꯒ ꯙꯔꯃ ꯍꯥꯏꯇꯥꯔꯦꯀꯣ ꯙꯔꯃꯒꯤ ꯂꯥꯟꯅꯤ ꯂꯥꯛꯀꯗꯧꯔꯤꯁꯤ ꯅꯄꯥꯛ ꯇꯥꯅꯔꯛꯀꯗꯧꯔꯤꯁꯤ ꯑꯗꯨ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯄ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣई पुनमको सेंबिरिबा मपु माना लेपकदबनी अखोई होनबम तोपदि होनदबदि यादे अदर मयाम पुनमक यामना वखल चनिंग ताना लेताना लेबिरो होजिति करी तोबो याबा हाबदो अखोई ngasi चारगा ngasi थागा हायेगी खन्नब मी ngक्तने लेरिसिंगसिदि आई खर सुरनो मचानी यु मसा मसानी गरी मचा म तोंगनी इसागी सुगी खर सेंबिरमन लोइरे हाबदोने अदुदगी हेना ते तो वखल खंदबनी को मियोबसिंगसे हयें करी लाकने हांसित करी ओइगने दुकानासु खंदबनी अदुना मसिदि अखंगमना कपकनी अहिबना वागनी सिमदि दुम मयेंग तादा लेरबनी को अदुन मयाम पुनम पुनिंग वखल सेक्शन लेताना लेबिरो होजिति करी तोबदबन हाइबदो इसा इसाना फिरेप लौबिरो अन इसा इसु फाजन बिरनु नहाजिंग थादोक बिरो मोइनि सा चारसु यु थौ स्वागति मसा मऊ फालो ममानब मरुपांग तिनहलो नहा मसेन पुलहलो अफब लमीद लमजिंब यानबगिदमक्ता अदुमाइना पुलगदि निसा साबा यारोय यु थकपा यारोय थक्सी कासी कायरपा यारोय अदुना नुपी मचा सुंगारे नुपा मचा सुंगारे माय मै मतिंग थोप मथौ अमम तौननबा होनबसे अखोइगदि तंगाय फदबनिको अदुगा अमगा लुप अमगा ग्रुप अमगा पुंजनबा यानदबा माना दुनिया दाने हाइबदो अखोइगदि यादेको अखोइगदि अपुनमनी अपुनमना अखोइगदि पांगननी तरागी से सुना लिंथों फाबनिको अदुना अपुनबगी थबगनि मियामि थबगनिना मियाम पुनबा ताइ मियामना तौमिनबा ताइ सिनि अदारोय बोइना इन हाइजनिंगबसि हंतक थौरिबा थौरमसि सिना आई यावबा अरोइबसु ओइबा याइको मथंगिदि यावबा ngamba ngamdabadi ai haiba tamba ngamdre mapu magi nungdam tare aina di sinma ngamdre hojing asi bawkidi aina sinma ngami aina lepa ngami hayengdi ai kari tawgadona haibadu haiba ngamdaba matam maidu oire adu ai maroiba kitang wai kitang thamjarama hena ko pallubudusu mayamda taabada ngamoidaba kokta puba ngamoidabanina adumade ai khara khaksaragi aduga haiba yaba kitang da haijaramai sinene ko सिदि वखल चरिंग ताना करी तबुदबनो तरे तरा तोना खन्ना बिरगा मंगा तरा फम मतम वाथी वरे मंगा लेबिदबा कानाबा तुंगी हौजिकी करी ओइरप करी तबय कानाबा मरम गक खन्ना बिरगा नाक संगबदा मिगी मिवा ngang वरे मंगा लेदि सरुपुदी नाकतन फमगा फमता ताना तो कक्सन तमनम तमिनबा को सी ख्वाई फई खले अदुगा कथोपसिमा इखोगी थौदांनि
ꯑꯗꯨꯒ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯍꯨꯝꯅꯤꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯁꯤꯀꯣ ꯀꯠꯊꯣꯛꯄ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯀꯠꯊꯣꯛꯁꯤ ꯑꯗꯨꯕꯨ ꯉꯝꯃꯒꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯔꯥꯅꯤꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯎ ꯍꯥꯏꯕꯅꯤꯀꯣ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯑꯃꯅ ꯑꯩꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯌꯨꯝꯒꯤ ꯁꯨ ꯅꯣꯝꯅ ꯆꯥ ꯊꯛ ꯇꯧꯕ ꯑꯗꯣ ꯀꯨꯟꯅꯤ ꯑꯃꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯎ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯒꯁꯨ ꯅꯨꯃꯤꯠ ꯃꯉꯥꯅꯤꯗꯪꯗꯤ ꯑꯩꯈꯣꯏ ꯀꯠꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯛꯇꯕ ꯑꯋꯥꯕ ꯃꯇꯝ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯩ ꯂꯩꯔꯛꯇꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯗꯤ ꯁꯣꯏꯗꯅ ꯌꯧꯔꯛꯑꯅꯤ ꯌꯧꯔꯛꯄ ꯃꯇꯝꯗꯣ ꯑꯩꯈꯣꯏꯕꯨ ꯂꯝꯇꯥꯛ ꯂꯝꯖꯤꯡꯕꯤꯅꯕ ꯃꯄꯨ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯦꯡꯗꯅ ꯂꯦꯞꯄꯒ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯁꯤ ꯀꯥꯎꯒꯨꯝꯁꯤ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯅꯤꯔꯛ ꯁꯨꯅ ꯊꯧꯖꯥꯟꯕꯤꯔꯣꯏ ꯑꯃꯨꯛꯇꯅꯤꯀꯣ ꯆꯥꯃꯔꯛ ꯅꯤꯔꯨꯔꯁꯨ ꯄꯤꯔꯛꯀꯗꯧ ꯅꯠꯇꯦ ꯄꯤꯔꯣꯏꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕꯒꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯕꯨ ꯂꯝꯇꯥꯛ ꯂꯝꯖꯤꯡꯕꯤꯅꯕ ꯃꯄꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯊꯥꯗꯣꯛꯄ ꯐꯠꯇꯦ ꯇꯧꯍꯩꯗꯦꯀꯣ ꯑꯗꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ